ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯈꯨꯜ ꯑꯃꯈꯛꯇ ꯊꯝꯕꯥꯜ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯊꯝꯕꯥꯜ ꯃꯁꯛꯇꯣ ꯌꯥꯝꯅ ꯐꯖꯕꯃꯛ ꯑꯣꯏꯗ꯭ꯔꯕꯁꯨ ꯌꯦꯡꯕꯗꯤ ꯑꯗꯨꯛ ꯌꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯤ ꯅꯨꯄꯥ ꯀꯅꯥ ꯑꯃꯠꯇꯅ ꯄꯥꯝꯂꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯔꯨ ꯑꯣꯏꯕ ꯃꯔꯝꯁꯤ ꯃꯍꯥꯛ ꯑꯁꯤ ꯅꯨꯄꯥꯗꯧꯅ ꯍꯦꯛ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯥꯗꯧꯅ ꯇꯧꯕ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯅꯨꯄꯥ ꯀꯅꯥ ꯑꯃꯠꯇꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯅꯤꯡꯂꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯁꯤꯗ ꯂꯩꯁꯥꯕꯤ ꯊꯝꯕꯥꯜꯅ ꯃꯍꯥꯛ ꯃꯊꯟꯇ ꯆꯤꯡꯌꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯂꯝꯄꯥꯛ ꯑꯗꯨ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯃꯈꯨꯠꯇ ꯁꯥꯖꯩ ꯃꯆꯥ ꯑꯃꯁꯨ ꯄꯥꯏꯔꯝꯃꯤ꯫ ꯀꯥꯟꯅꯗꯦ, ꯉꯁꯤꯗꯤ ꯆꯤꯡꯌꯥꯒꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯕ ꯌꯥꯎꯔꯨꯒꯦ꯫ ꯊꯝꯕꯥꯜ ꯑꯁꯨꯝ ꯆꯠꯄꯅ ꯆꯤꯡꯌꯥꯒꯤ ꯂꯝꯄꯥꯛ ꯑꯗꯨ ꯌꯧꯔꯦ꯫ ꯂꯝꯄꯥꯛ ꯃꯆꯤ ꯑꯃꯗ ꯅꯨꯄꯥ ꯈꯔꯅ ꯑꯣꯝꯁꯤꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛꯅ ꯎꯔꯦ꯫ ꯑꯁꯤꯗ ꯂꯩꯔꯦꯗꯅ, ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒ ꯐꯝꯂꯨꯒꯦ꯫ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯇꯥꯗ ꯃꯌꯥꯝ, ꯈꯔ ꯆꯪꯁꯤꯟꯕꯤꯌꯣ ꯑꯗꯣꯝꯗ, ꯑꯩꯁꯨ ꯁ꯭ꯋꯥꯏꯗ ꯐꯝꯕ ꯌꯥꯎꯒꯦ꯫ ꯁꯦ ꯈꯔ ꯆꯪꯁꯤꯟꯕꯤꯌꯣ꯫ ꯅꯨꯄꯥ ꯑꯃꯅ ꯊꯝꯕꯥꯜꯕꯨ ꯌꯦꯡꯗꯨꯅ, ꯑꯦ ꯊꯝꯕꯥꯜ, ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕ? ꯅꯪꯕꯨ ꯅꯨꯄꯤꯔ ꯅꯨꯄꯥꯔꯣ? ꯒ꯭ꯌꯥꯟꯒ ꯑꯝꯇ ꯇꯥꯗ꯭ꯔꯤ꯫ ꯀꯩꯅꯣ ꯕꯩꯁꯅꯣꯞ, ꯑꯩꯕꯨ ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯀꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯀꯀꯥꯏꯗꯅ ꯈꯨꯅꯝꯁꯤꯅ ꯍꯨꯝꯖꯤꯜꯂꯛꯇꯅ ꯃꯇꯥ ꯑꯃꯅꯤꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ꯫ ꯑꯩꯅ ꯆꯪꯁꯤꯜꯂꯣ ꯍꯥꯏꯔꯗꯤ ꯐꯠ ꯆꯪꯁꯤꯟꯒꯗꯕ ꯈꯪꯂꯕ? ꯀꯔꯤ ꯀꯥꯟꯗꯕꯗ ꯁꯠ ꯆꯪꯁꯤꯜꯂꯣ꯫ ꯅꯨꯄꯥꯁꯤꯡꯗꯣ ꯈꯔ ꯃꯆꯤ ꯂꯦꯡꯗꯨꯅ ꯆꯠꯊꯣꯛꯅꯩ꯫ ꯊꯝꯕꯥꯜ ꯅꯥꯄꯤ ꯃꯔꯛ ꯑꯗꯨꯗ ꯗꯛ ꯐꯝꯊꯩ, ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ꯫ ꯅꯈꯣꯏꯕꯨ ꯀꯔꯤ ꯋꯥꯔꯤ ꯁꯥꯔꯝꯃꯤꯅꯣꯅꯦ? ꯄꯤꯕꯥ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ, ꯇꯥꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯁꯨꯝ ꯅꯨꯄꯤ ꯑꯃꯒꯤ ꯃꯇꯥꯡꯗ꯫ ꯃꯈꯣꯏ ꯅꯨꯄꯥꯁꯤꯡꯅ ꯊꯝꯕꯥꯜꯗ ꯇꯥꯏꯕꯨꯡꯉꯣ ꯍꯥꯏꯅ ꯍꯦꯛ ꯀꯧꯏ꯫ ꯅꯨꯄꯤꯒꯤ ꯋꯥ ꯁꯨꯝ ꯍꯥꯏꯕ? ꯍꯩ, ꯅꯈꯣꯏꯅ ꯍꯥꯏꯅꯔꯤꯕ ꯅꯨꯄꯤꯗꯨꯕꯨ ꯀꯅꯥꯅꯣꯅꯦ? ꯃꯁꯛ ꯃꯃꯤꯡ ꯁꯦꯡꯅ ꯇꯥꯛꯑꯣ ꯑꯩꯉꯣꯟꯗ꯫ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯃꯃꯪꯒꯤꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯗꯣ, ꯃꯍꯥꯛꯄꯨꯅꯤꯗ꯫ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯕꯗ ꯊꯝꯕꯥꯜ ꯈꯪꯁꯥꯎ ꯁꯥꯎꯗꯨꯅ, ꯀꯔꯤ ꯍꯥꯏꯕ ꯍꯥ? ꯍꯧꯖꯤꯛꯀꯤꯗꯣ ꯀꯔꯤ ꯍꯥꯏꯕꯅꯣꯕ? ꯑꯃꯨꯛꯀ ꯍꯥꯏꯔꯛꯈꯣꯅꯦ꯫ ꯃꯃꯪꯒꯤꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯕꯨ ꯍꯥꯏꯕ? ꯃꯁꯤ ꯑꯃꯨꯛꯀꯁꯨ ꯃꯃꯤꯡꯒ ꯄꯜꯂꯤꯅꯦ꯫ ꯅꯥꯍꯣꯝꯗꯨꯗ ꯁꯦꯠꯆꯜꯂꯛꯑꯣ ꯍꯥꯏꯕ꯭ꯔꯥ? ꯍꯩ, ꯃꯗꯨꯒꯤ ꯊꯥꯗꯣꯏ ꯍꯥꯏꯕꯤ ꯅꯨꯄꯤ ꯑꯗꯨꯅꯤꯅꯦ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯀꯣꯏꯂꯨꯝꯂꯤꯕꯁꯦ꯫ ꯀꯩ ꯀꯥꯟꯗꯕꯗ ꯃꯇꯨꯡꯗ ꯅꯈꯣꯏ ꯀꯅꯥꯝꯇꯅ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯣꯏꯀꯣ꯫ ꯅꯨꯄꯥ ꯑꯃꯅ ꯐꯠ ꯈꯨꯝꯂꯛꯏ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯄꯥꯈꯪ ꯑꯩꯈꯣꯏꯅ ꯂꯩꯁꯥꯕꯤ ꯑꯃꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯁꯤꯕꯨ ꯀꯅꯥ ꯂꯥꯛꯑꯒ ꯊꯤꯡꯒꯗꯣꯏꯕ? ꯁꯦ ꯑꯩ ꯂꯥꯛꯂꯒ ꯊꯤꯡꯒꯗꯣꯏꯕ, ꯈꯪꯉꯕ? ꯑꯩ ꯂꯥꯛꯂꯒ ꯊꯤꯡꯒꯗꯣꯏꯕ꯫ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ, ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯤꯁꯤꯅꯤ, ꯃꯥꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯕ ꯌꯥꯔꯣꯏ꯫ ꯄꯤꯕꯥꯅ, ꯑꯩꯈꯣꯏꯁꯦ ꯄꯥꯈꯪꯅꯤꯅꯦ, ꯑꯩꯅ ꯊꯥꯗꯣꯏꯗꯨꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯦ꯫ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯏꯇꯥꯎ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯋꯥ ꯈꯟꯅꯔꯝꯂꯤꯕꯅꯤ꯫ ꯊꯝꯕꯥꯜ ꯃꯈꯨꯠ ꯌꯦꯠ ꯑꯗꯨꯅ ꯄꯤꯕꯥꯒꯤ ꯐꯨꯔꯤꯠ ꯑꯗꯨꯗ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯤ꯫ ꯑꯗꯨꯒ, ꯀꯔꯤ ꯍꯥꯏꯕ? ꯊꯥꯗꯣꯏꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯀꯥꯏꯅ? ꯍꯩ, ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯒꯤ ꯊꯥꯗꯣꯏꯗ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯟꯕ ꯌꯥꯔꯣꯏ꯫ ꯍꯦꯛ ꯅꯃꯤꯠꯅ ꯅꯠꯆꯣꯏꯔꯝꯂꯕ ꯅꯃꯤꯠꯁꯤꯡꯗꯣ ꯊꯨꯒꯥꯏꯒꯗꯕꯅꯤ꯫ ꯅꯨꯄꯥ ꯑꯃꯅ ꯊꯝꯕꯥꯜꯗ ꯌꯦꯡꯗꯨꯅ ꯃꯈꯣꯜ ꯑꯗꯨ ꯈꯔ ꯋꯥꯡꯂꯞꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯊꯝꯕꯥꯜ, ꯅꯪꯅ ꯇꯧꯔꯤꯗꯣ? ꯅꯪꯁꯤꯕꯨ ꯅꯨꯄꯥꯔꯣ ꯅꯨꯄꯤꯔꯣ? ꯅꯨꯄꯤ ꯑꯣꯏꯕꯗꯨꯗ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯕꯤꯗꯕ ꯑꯁꯤꯗ ꯌꯥꯝꯅ ꯉꯛ ꯍꯥꯏꯒꯠꯄꯒꯤ ꯋꯥꯔꯣ? ꯊꯝꯕꯥꯜ ꯋꯥ ꯉꯥꯡꯂꯛꯂꯤꯕ ꯅꯨꯄꯥꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯅꯪ ꯀꯔꯤ ꯈꯪꯉꯤ ꯍꯥ? ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ, ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯊꯥꯗꯣꯏꯗ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯟꯕ ꯌꯥꯔꯣꯏ꯫ ꯊꯥꯗꯣꯏꯗꯤ ꯑꯩꯒꯤ ꯈꯛꯇ ꯑꯣꯏꯒꯅꯤ꯫ ꯍꯩ ꯑꯉꯥꯎꯕꯤ, ꯅꯪꯁꯤ ꯅꯨꯄꯤꯅꯤꯅꯦ, ꯅꯨꯄꯤ꯫ ꯅꯪ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯅꯁꯥꯅ ꯈꯪꯖꯗ꯭ꯔ ꯃꯥꯜꯂꯤꯅꯦ꯫ ꯆꯠꯍꯧꯔꯣ ꯊꯨꯅ, ꯅꯨꯄꯥ ꯃꯌꯥꯝ ꯃꯔꯛ ꯑꯁꯤꯗ ꯅꯊꯧ ꯅꯠꯇꯦ, ꯑꯩꯅ ꯂꯩꯅꯤꯡꯂꯦ ꯂꯩꯅꯤ, ꯑꯩꯅ ꯆꯠꯅꯤꯡꯂꯦ ꯆꯠꯅꯤ꯫ ꯄꯤꯕꯥꯅ, ꯊꯝꯕꯥꯜ, ꯅꯪꯒꯤ ꯂꯝꯆꯠꯇꯣ ꯍꯦꯟꯃꯜꯂꯦ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯈꯔꯁꯨ ꯂꯦꯝꯅ ꯂꯩꯕ ꯇꯝꯃꯨ꯫ ꯐꯅꯦꯛ ꯁꯦꯠꯇꯨꯅ ꯐꯖꯅ ꯂꯦꯝꯅ ꯂꯩꯒꯤꯗꯤ ꯍꯥꯏꯗ꯭ꯔꯗꯨꯅ ꯅꯨꯄꯤ ꯅꯪꯅ ꯃꯁꯤꯗꯩꯁꯤꯗ ꯈꯣꯡꯒ꯭ꯔꯥꯎꯒ ꯁꯦꯠꯆꯤꯜꯂꯗꯅ ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯍꯥ? ꯑꯩꯅ ꯁꯦꯠꯂꯤꯕ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯅꯔꯟꯅ ꯂꯩꯕꯤꯕ꯭ꯔꯣ? ꯁꯦ ꯑꯩꯒꯤ ꯏꯔꯟꯅ ꯂꯩꯕꯅꯤ, ꯑꯩꯒꯤ ꯏꯔꯟꯅ꯫ ꯑꯩꯅ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯅꯤꯡꯂꯦ ꯁꯦꯠꯅꯤ, ꯐꯅꯦꯛ ꯁꯦꯠꯅꯤꯡꯂꯦ ꯁꯦꯠꯅꯤ, ꯑꯩꯒꯤ ꯀꯨꯁꯤꯅꯤ꯫ ꯅꯨꯄꯥ ꯑꯃꯅ ꯄꯤꯕꯥꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ,
Ida, angawi asiga wari sanaba haunade. Tasengna pura angawi ni ko mase. Chalharose. Matung manao lambi lamkhangda thengnabada onsinduna wari sanaba khak yaba nupi nate. Chalharose. Bibana thambalda araibo oina asimna hairamni. Nangi khalibu wakhangda angakpani. Nupi nangnaso nupi pamba sari. Ibema, mai ema palibada kharasu ikaiba khangu. Nasak haire pangthi thiba sunate. Adumna leirabadi napunsida chuksaba soidre. Asimna hairamduna makhoi nupa singdo mafam adudagi chatkirami. Thambalna nupa sing aduna chatkhiba adubu tanaba maongda. Nawa laude. Ai nupi oirabaso aina thadoi koigani. Nawa laude amda. Nakhoidi aina sumaina leiba sida yamna sakliba oireko. Kari haiba. Bibana thadoibu thamoisena nushaiba. Madu yare. Masi khak oiro. Masi khak oiba yare haisani. Thadoi egini. Aigi khak doi gani. Ai hausima thadoi gi mem chatkani. Mahaka unarugani. Asumna haiduna khara phingla mafam adudagi thuna chatli. Thadoi gi mayum tamna thuna chatlami thambalgi oiriba matau mahakna chaliba sajali singasi khullekai adu dalairiba miyoi singaduna loina khangne amaromda thambal mahak masamakna thadoi gi mafamda nungsi haina majil mangna phongdokhiba laikre asigma maong matau kaya asina thadoina thambalbo yamna hainaramde mahakna asumna tarakpa ase phana kuire khullekai adu dalaiba napi singna thambalgi maramda asumna haine mahagi thambal haibi nupi aduna tawriba maong matau asibu karino haibani mahak masa ase nupi ne haibase kaurabra khangde aduni ni iche ama manglaikai gi tadamangi gi amata pokchabi macha nupi thadoido maduda mahakna nungshikaina phongdo ikaini yamna haine nupi amana matindo lemaida phatchituna thai tukat jagare yon thokna nupi ra nata nupa nata masidai sida nupi mahakna numit chupa ama lamjau sarok asida koi chatuna ni leigadori basi lai ma idi masak ado yengsaning khidre mahak thengna kani khanbada yumdagi mapal tholakpa phawba tallabani wa ase mairikdagi maijaubi oirakadori ko chingyagi lampang adudaso mahak mathanta chachatuna nupa naha marakta phamduna leine kari sajatni haibage khangrada iche khoi aikhoi so gyan ga amata tadre adubu iche khoi phatanungda tholakjingai asida magi mama chawi tonda ofamase amukta aikhoi mayam changduna hayaubanade phagani khalle hoine chumine mama da hana hayaubana phagani masa nupigi maong matawase hana phajana semto honaba asumna nupi sing aduna wakaya ama hainari nongma numit amadani laikai machil chatpi nupi ani ahumna chawitongi mayumda chalami chawitonga makhoiga unaduna wari sanarami ise khoi na itha thajadana aibu unagani haina lakpiriba asibu nate kari aruba wafambu lairabagi ibe machawbiton wa haibu yamna lurabani ahari sibu ite se mayekte hekta karino haibudo takpiyo aikhoina haigedariba wase aikhoini hekta panghaida haijanba sunate adugane nakhoibu nungsidraduna haiba sunate ko namana sa anibu phahaningduna aikhoina haibani ko nupi amana asumna chawbitonda wafam adubu hai sumdawbani chawbiton nangi na cha nupi thambal se magi maong matawase karino ma itau tawine hanadagi yamna henjilebo nupana hangak tana leiba mafam singda khanduna hekta chatningini makhoi gi marakta hekta tinduna famine mahangna asumna asum tawduna leiro hayeng karigumba kanda khudong thiba ama thokpu yaraklo matamduda kamaina tawgani phatanungda thokjingaidane cheksin hobuna phaiko wafam asida chawbiton mamaido khara ngangseli asumna tapna khomi mama lukhrabi ainaso yamna kanna adugumna nupana hamarakta changanu tinganu haina itattatana hairibani mahakna yaba kawba leiti phana kanadi haibani ise khoi nakhoi sawbiganu aina kanna haike mahakna nupadano tawba asida heisu yamna hek haijinba ngamde madu phana oiba tarabasu mahakse nupini ni nupi oina poklibani ne phana hainadaba oiraba tarabasune ngamnaba mawongda semtoknaba hotnaba tabani khangde
ꯑꯩꯈꯣꯏꯒꯤꯗꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯗ꯭ꯔꯤꯉꯩ ꯑꯁꯤꯗ ꯅꯪꯉꯣꯟꯗ ꯍꯥꯟꯅ ꯐꯖꯅ ꯍꯥꯏꯕꯤꯔꯤꯕ ꯑꯁꯤꯅꯤ꯫ ꯆꯥꯎꯕꯤꯇꯣꯟ ꯃꯔꯨ ꯂꯨꯞꯊꯗꯨꯅ ꯏꯀꯥꯏꯕ ꯈꯥꯡꯉꯤ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯋꯥꯐꯝ ꯑꯃ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯍꯥꯟꯁꯨ ꯅꯆꯥꯅꯨꯄꯤ ꯊꯝꯕꯥꯜ ꯑꯁꯤꯅ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯇꯥꯗ ꯃꯪꯒꯤꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯗꯣ ꯃꯥꯒꯤ ꯃꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯂꯝꯃꯤ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤꯃ ꯋꯥ ꯋꯥ ꯂꯥꯎꯅꯈ꯭ꯔꯤꯕ ꯑꯗꯨꯅꯤ꯫ ꯃꯗꯨꯗ ꯇꯥꯗꯒ ꯏꯆꯦꯒꯅ ꯀꯌꯥꯝ ꯊꯤꯅ ꯁꯥꯎꯈꯤ꯫ ꯑꯩꯈꯣꯏꯅ ꯀꯟꯅ ꯊꯦꯝꯖꯤꯟꯕꯗꯒꯤ ꯏꯔꯥꯡꯗꯣ ꯅꯦꯝꯊꯈꯤꯕꯅꯤ꯫ ꯑꯁꯦꯡꯕꯅꯤ ꯊꯝꯕꯥꯜꯅ ꯃꯤꯒꯤ ꯃꯆꯥ ꯂꯩꯁꯥꯕꯤ ꯑꯗꯨꯕꯨ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯂꯨꯏ꯫ ꯃꯁꯤꯒꯤ ꯋꯥꯍꯧꯗ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯃ ꯏꯔꯥꯡ ꯊꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯊꯝꯕꯥꯜ ꯇꯧꯔꯤꯕ ꯏꯔꯥꯡ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯦ꯫ ꯅꯨꯃꯤꯠꯇꯨꯗ ꯃꯃꯥ ꯆꯥꯎꯕꯤꯇꯣꯟꯅ ꯑꯁꯨꯝꯅ ꯍꯪꯈꯤ, ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯪꯅ ꯃꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯂꯨꯔꯤꯕ ꯑꯗꯨꯕꯣ? ꯏꯃꯥ, ꯑꯩ ꯅꯨꯄꯤ ꯑꯣꯏꯖꯔꯕꯁꯨ ꯑꯩꯒꯤ ꯊꯃꯣꯏꯅ ꯊꯥꯗꯣꯏꯕꯨ ꯌꯥꯝꯅ ꯄꯥꯝꯖꯩ ꯅꯨꯡꯁꯤꯖꯩ ꯑꯗꯨꯒꯤꯅꯤ꯫ ꯍꯩ, ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯅꯍꯥꯛꯊꯛ ꯅꯃꯥ ꯑꯩꯁꯦ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯌꯥꯔꯛ ꯅꯪꯂꯕꯅꯤ ꯈꯪꯂꯕ? ꯏꯃꯥ, ꯃꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜꯂꯣ? ꯏꯃꯥꯅ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯑꯁꯤꯒꯨꯝꯕ ꯏꯍꯨꯜꯁꯦ ꯑꯩꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯌꯥꯎꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯃꯨꯛ ꯍꯟꯅ ꯁꯦꯝꯗꯣꯛꯄ ꯌꯥꯔꯔꯣꯏ꯫ ꯃꯁꯤꯂꯁꯦ ꯁꯨꯝ ꯈꯨꯝꯃꯤꯅꯦ꯫ ꯅꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯅꯠꯇ꯭ꯔ ꯅꯪꯒꯤꯁꯦ? ꯌꯦꯡꯉꯨ ꯍꯟꯗꯛꯃꯨꯛꯀ ꯐꯠꯇ ꯅꯨꯡꯗꯒꯤ ꯋꯥꯐꯝ ꯑꯃ ꯑꯩꯉꯣꯟꯗ ꯍꯦꯛ ꯇꯥꯍꯜꯂꯕ ꯑꯩꯗꯤ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ, ꯏꯁꯥ ꯏꯊꯟꯇ ꯍꯨ ꯊꯛꯂꯒ ꯁꯤꯖꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯃꯥ ꯍꯥꯠꯄꯒꯤ ꯄꯥꯞꯇꯤꯅꯦ ꯅꯪꯅ ꯄꯨꯍꯧꯒꯗꯕꯅꯤ꯫ ꯊꯝꯕꯥꯜ ꯃꯃꯥꯒꯤ ꯋꯥꯍꯩꯗꯣ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗ ꯃꯄꯥꯟꯗ ꯊꯣꯛꯈꯤ꯫ ꯆꯥꯎꯕꯤꯇꯣꯟ ꯇꯧꯐꯝ ꯈꯪꯗ ꯀꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯀꯔꯤꯅꯣ ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯤꯕꯨ? ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯍꯦ ꯏꯁꯣꯔ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯑꯁꯨꯝꯅ ꯑꯣꯏꯍꯟꯕꯤꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯍꯥꯛꯀꯤ ꯈꯟꯕꯗ ꯑꯩ ꯇꯁꯦꯡꯅ ꯋꯥꯔꯦ꯫ ꯏꯁꯥꯕꯨ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯍꯟꯕꯤꯌꯨꯕ꯫ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯁꯥꯎꯕꯅ ꯂꯣꯏꯔꯕꯅꯤꯀꯣ ꯃꯈꯣꯏ꯫ ꯍꯟꯗꯛꯃꯨꯛꯀ ꯇꯧꯔꯛꯄ ꯊꯣꯛꯂꯕꯗꯤꯅꯦ ꯅꯆꯥꯅꯨꯄꯤ ꯑꯁꯦ ꯀꯌꯥ ꯃꯊꯣꯡꯗꯤ ꯆꯥꯔꯔꯣꯏꯀꯣ꯫ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩꯁꯤꯗ ꯐꯖꯅ ꯅꯪꯉꯣꯟꯗ ꯋꯥꯔꯤ ꯁꯥꯍꯧꯔꯤꯕ ꯑꯁꯤꯅꯤ꯫ ꯑꯩꯕꯨ ꯏꯆꯥꯕꯨ ꯋꯥꯔꯛꯆꯈꯤ꯫ ꯃꯍꯥꯛꯒꯨꯝꯕ ꯑꯃꯅ ꯍꯦꯛꯇ ꯂꯝ ꯍꯦꯟꯕ ꯌꯥꯕ꯭ꯔꯥ? ꯏꯆꯦ ꯈꯣꯏꯅꯁꯨ ꯑꯩꯒꯤ ꯏꯆꯥꯕꯨ ꯋꯥꯔꯛꯄꯤꯌꯨ, ꯃꯗꯨꯗ ꯑꯩ ꯀꯔꯤꯁꯨ ꯁꯥꯎꯕ ꯂꯩꯖꯔꯣꯏ꯫ ꯐꯔꯦ ꯐꯔꯦ, ꯅꯪ ꯋꯥꯈꯜ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯨꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯏꯃꯨꯡꯗꯒꯤ ꯊꯝꯕꯥꯜ ꯃꯄꯥꯟꯗ ꯐꯠꯊꯣꯛꯂꯛꯏ꯫ ꯉꯁꯥꯏ ꯃꯈꯩ ꯂꯨꯝꯗꯨꯅ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯍꯥꯏꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯗꯨꯅ ꯂꯩꯕꯅꯤ꯫ ꯊꯝꯕꯥꯜꯅ ꯅꯨꯄꯤꯁꯤꯡꯗꯨꯗ ꯍꯥꯏ, ꯍꯩ, ꯅꯈꯣꯏꯁꯤ ꯃꯤꯔꯦꯝ ꯉꯥꯛꯇꯔꯥ ꯍꯥ? ꯊꯕꯛ ꯂꯩꯇꯕ ꯃꯤ ꯉꯥꯛꯇꯔꯣ ꯅꯈꯣꯏꯕꯣ? ꯋꯥꯊꯤ ꯋꯥꯔꯦꯝ, ꯆꯠꯂꯣ ꯊꯨꯅ ꯆꯠꯂꯣ ꯍꯥꯏꯁꯤꯅꯤꯀꯣ꯫ ꯑꯗꯨꯒꯨꯝꯕ ꯋꯥꯒꯤꯗꯃꯛ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯂꯥꯛꯂꯕ ꯑꯩꯒꯤ ꯈꯨꯠꯇ ꯃꯤ ꯁꯤꯕ ꯌꯥꯎꯒꯅꯤ ꯈꯪꯉꯨ꯫ ꯍꯔꯦ ꯀꯌꯥꯗ ꯇꯧ ꯉꯝꯂꯤꯕ ꯅꯨꯄꯤꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯏꯃꯥ ꯏꯄꯦꯝꯃ, ꯉꯝꯃꯤ, ꯌꯥꯝꯅ ꯉꯝꯃꯤꯀꯣ꯫ ꯉꯝꯕ ꯍꯥꯏꯗꯤ ꯀꯩꯅꯣ? ꯑꯩꯅ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯇꯧꯖꯕꯗ ꯅꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯠꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣꯕ? ꯑꯩꯅ ꯅꯨꯄꯥ ꯅꯍꯥꯒꯤ ꯃꯔꯛꯇ ꯐꯝꯅꯤꯡꯂꯦ ꯐꯝꯅꯤ, ꯐꯝꯅꯤꯡꯗ꯭ꯔꯦ ꯇꯣꯛꯀꯅꯤ꯫ ꯃꯤꯒꯤ ꯅꯨꯄꯤ ꯂꯩꯁꯥꯕꯤꯒꯤ ꯃꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯅꯤꯡꯂꯦ ꯆꯤꯡꯒꯅꯤ, ꯆꯤꯡꯅꯤꯡꯗ꯭ꯔꯦ ꯇꯣꯛꯀꯅꯤ꯫ ꯅꯈꯣꯏꯒꯤ ꯅꯊꯧ ꯑꯝꯇ ꯂꯩꯇꯦ꯫ ꯋꯥꯐꯝ ꯑꯁꯤꯗ ꯆꯥꯎꯕꯤꯇꯣꯟꯅ ꯁꯥꯎꯕꯅ ꯍꯦꯟꯃꯜꯂꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯃꯈꯨꯕꯥꯛ ꯑꯗꯨꯅ ꯁꯦꯠ ꯊꯥꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯍꯥ? ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯕꯨ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯇꯥꯛꯄꯤꯕꯒꯦ ꯍꯥ? ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯇꯝꯕꯤꯕꯒꯦ? ꯅꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯩꯕꯨ ꯅꯪꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯀꯣꯏꯌꯣꯟ ꯌꯣꯟꯕ ꯄꯦꯟꯗ꯭ꯔꯤꯕ꯭ꯔꯣ? ꯅꯃꯥ ꯑꯩꯕꯨ ꯌꯣꯜꯂꯒ ꯅꯪ ꯅꯨꯡꯉꯥꯏꯔꯕ꯭ꯔꯣ? ꯉꯁꯤꯗꯤ ꯏꯆꯥ ꯄꯣꯛꯆꯔꯨꯕꯒꯤ ꯃꯍꯩ ꯐꯪꯂꯤꯗꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯆꯩ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯩ꯫ ꯑꯃꯨꯛ ꯍꯟꯅꯅꯦ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯈꯣꯡꯒꯣꯜ ꯇꯥꯕ ꯍꯧꯅꯗꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯈꯠꯇꯕ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯛꯂꯣꯏ꯫ ꯃꯈꯣꯏꯁꯤꯡꯗꯣ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯨꯅ ꯌꯥꯡꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯥꯎꯕꯤꯇꯣꯟꯅ ꯀꯞꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏ, ꯌꯨꯝꯁꯤꯗ ꯅꯪ ꯅꯊꯟꯇ ꯍꯤꯡꯍꯧꯔꯣ꯫ ꯏꯃꯥꯕꯨ ꯅꯈꯨꯠꯇꯨꯅ ꯍꯥꯠꯂꯣꯅꯦ꯫ ꯏꯃꯥꯕꯨ ꯅꯈꯨꯠꯇꯨꯅ ꯍꯥꯠꯂꯣ꯫ ꯏꯃꯥ, ꯌꯥꯝꯅ ꯇꯥꯅꯤꯡꯗꯦ꯫ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯈꯣꯏꯅ ꯑꯩꯒꯤ ꯃꯔꯝꯗ ꯍꯦꯛꯇ ꯉꯥꯡꯂꯒ ꯏꯃꯥꯅ ꯑꯗꯨꯝꯅ ꯀꯞꯀꯗꯕ ꯅꯠꯇꯦ꯫ ꯅꯆꯥ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯊꯕꯛ ꯑꯁꯤꯇꯃꯛ ꯇꯧꯒꯅꯤ꯫ ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯈꯨꯗꯤꯡ ꯑꯗꯨꯃꯛ ꯅꯅꯤꯡꯇꯝꯅ ꯇꯧꯍꯧꯅꯕ ꯅꯃꯥ ꯑꯩꯕꯨ ꯍꯥꯟꯅ ꯍꯥꯠꯂꯔꯣ꯫ ꯏꯃꯥ, ꯅꯪ ꯌꯥꯝꯅ ꯁꯤꯅꯤꯡꯂꯕꯣ ꯍꯥ? ꯅꯪ ꯌꯥꯝꯅ ꯁꯤꯅꯤꯡꯂꯕ꯭ꯔꯕ? ꯑꯣ, ꯅꯪꯁꯦ ꯑꯩꯅ ꯊꯥꯕꯨꯝ 10 ꯅꯄꯨꯗꯨꯅ ꯍꯦꯛ
ꯄꯣꯛꯆꯕ ꯏꯆꯥ ꯅꯨꯄꯤꯅꯤꯀꯣ ꯑꯗꯨꯛ ꯊꯃꯣꯏ ꯀꯟꯕ ꯑꯗꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯐꯩ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯄꯤꯅꯃ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯐꯥꯎꯕ ꯌꯥꯗꯕ ꯏꯟꯗꯕ ꯅꯪꯗꯤ ngasi haiba numit asidagi aigi isa natrabani ko aigi isa natrabani khanguko nang ima kari kanabanu ima na law khongduna kapliba dubo ata aba mina takhraga ima ita khanari boi hana khalamgani ba wadra khangde hawani asigamba thambagi wafam kaya amana khulai kai aduda ningfung na duna laikhrabani karigumba thambalna nupa ama oiramba tarabati mahakna tawriba phatraba sajat kaya asigi chapchaba charak ama piramba hendokna yarabani adubo nupini khanduna mahaki amadi mahaki mamagi mamai yengduna lakpani thambal thadoigi mayum damna makhata na chali somdana thadoigi mayum adudani thadoi mangol da leiba fisakol aduda famduna phi sari mahaki mama ibe mu tholaktuna imagi bema nangbu phi sabdo ngahak su toktuna pothaw kaidawge nasado wabna loirani ne ima ai kari suwadada adu boba tek khara masaw adu sunati hekta angam tanduna saba adubu karino haibani ima phi se hayeng ayuk nangnaba ine na piyo haina hairame adugini magi tombi haibi na pidu sune onthok na ngai ngam singam khidraba poni mahang ne gi isa ase hek wahalida imagi bema matung dadi ne tombi na fi singlakpa amatta saba yadre ko kaino ima adum sani kaino hai isa wani ne isa wahan ba yaba nate mase fange chakre a napa mayum da onthok na waduna leire ho adune aina fi saduna selmay ama matangani handak lakliba ningol sakauba asida isegi fi mamal atangba amatangso leibi gi tawba nasibudi nang kawgonuko nasegi manangandani nangna chawrakhiba do hoi baima ai kaisu kawdeba phare saja horo imane nabidangi thongna be sangkhara amukta kari no yengsiloge ibemo imungda jangkhre thadoi makhata na phi sari thambal asim lakpana thadoi hege thongal mapa do yawrakle thongal mapa adu dange hak lepi yawdi yawrese thadoi dubo leibu jalo asi khandana manga ado thangatuna yumlomda yengi maduda thadoi na mangola da fi saduna leiriba do mahak uri thadoi bu ubada mahak na fe tawje ai leiri ne sidi onthok na tan charida matang charinge sida fat hekta sangsin ba haiduni thambal thongal adu da changseli asum changsin bana sumanga du yawri kharaga changsin duna leptuna le thadoi di fi sari ba adu da mapungning changkhibana thambana laktuna lepliba do kari su uramde thambal na mapungning da amukhali aina laktuna sida leptuna lariba sibo mabu kaisu udaba jalane aingondaga kemda yenglaktini aibu hekta kaurasirane hoi hekta kauragida asi khanduna thambalna makhon thokna thadoi bu kawi thadoi phi sariro adumna kaurakpa adu thadoi mamai sat leithoktuna nakalda yengthore thambana leptuna leiramlibado mahak uri mahakna thamba nang lakliro thadoi mapukning dadi thambagi masak asi sukyeng yengningde mahaka sutheng thengna ningdabani aw laini ai lakbaga uhaudraba nangbo thabakana tawringai da uhaudre phi sariro nate jagoi sabi sanari ne fagiga yamna tawba haina nangde mamsilak tawraba kansida ekhoi da lakli sibo karigino kari thabak leige nangna famoso hairaktrabani na dhari sida ai dum famlage ko asi haiduna thamba dhari da famthai aduga thadoi da munna yengduna le wa haidaw leiragana sat hairaga chatko amuk famduna leiragano hanna yenglubada thambal na mangonda mamit kuptaba makai yengduna leiramliba dabu uri thambal gi mit yengdo mahak yamna hainaramde thambal kaino kari mit yengno nangi dubo yamna hainade ko adumaina ga yenglakano nungsi mit yeng ne nungsi mit yeng sumaini yengba yadrabo yamna to ko chei ko nangsi napi ne napi nabo adumaina tawba thambal nang chatlo yare nangi fajaba saktam se imit pe na yenge haiduna laklibani thamoi se
ꯄꯦꯟꯅ ꯑꯃꯨꯛꯇ ꯌꯦꯡꯖꯈꯤꯒꯦ ꯀꯩꯗꯧꯒꯦ? ꯊꯝꯕꯥꯜꯅ ꯎꯠꯂꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨ ꯊꯥꯗꯣꯏ ꯇꯁꯦꯡꯅ ꯍꯩꯅꯗ꯭ꯔꯦ. ꯍꯩꯅꯗꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤ. ꯊꯥꯗꯣꯏ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯐꯤ ꯁꯥꯕꯒꯤ ꯄꯥꯉꯟꯗꯦꯝ ꯑꯗꯨꯅ ꯊꯝꯕꯥꯜ ꯇꯝꯅ ꯇꯣꯛ ꯊꯣꯝꯃꯤ. ꯃꯗꯨꯗ ꯄꯥꯉꯟꯗꯦꯝ ꯑꯗꯨꯅ ꯊꯝꯕꯥꯜꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯍꯦꯛ ꯄꯥꯜꯂꯤ. ꯊꯝꯕꯥꯜ ꯈꯪꯁꯥꯎ ꯁꯥꯎꯒꯠꯈꯤꯔꯝꯃꯤ. ꯐꯝꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯛꯏ. ꯑꯗꯨꯒ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯤ. ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯥꯉꯟꯗꯦꯝꯅ ꯊꯣꯝꯂꯤꯕꯗꯤ? ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ? ꯅꯪꯒꯤ ꯃꯑꯣꯡꯗꯣ ꯑꯩ ꯌꯥꯝꯅ ꯍꯩꯅꯗꯦ. ꯑꯩꯅ ꯍꯟꯖꯤꯟ ꯅꯪꯒꯤ ꯅꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯕꯗꯤ ꯅꯪꯅ ꯈꯛ ꯌꯥꯗꯦ. ꯉꯁꯤꯗꯤ ꯅꯪ ꯌꯥꯗꯕ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ. ꯆꯠꯁꯦ ꯑꯩꯈꯣꯏꯗ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯒꯤ ꯃꯈꯨꯗꯥꯡ ꯑꯗꯨꯗ ꯇꯥꯞ ꯄꯥꯏ. ꯑꯗꯨꯒ ꯁꯥꯐꯨ ꯀꯟꯅ ꯆꯤꯡꯈꯠꯂꯤ. ꯊꯥꯗꯣꯏꯁꯨ ꯍꯧꯒꯠꯂꯛꯏ. ꯀꯔꯤꯅꯣ ꯊꯝꯕꯥꯜ ꯅꯪꯅ ꯇꯧꯔꯤꯕꯁꯦ? ꯑꯩꯒꯤ ꯈꯨꯗꯥꯡ ꯑꯁꯤ ꯊꯨꯅ ꯊꯥꯗꯣꯛꯑꯣ. ꯉꯁꯤꯗꯤ ꯁꯨꯡꯊꯥ ꯊꯥꯗꯣꯛꯂꯔꯣꯏ. ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩ ꯑꯁꯤꯗ ꯊꯥꯗꯣꯛꯍꯧꯕꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ. ꯑꯩꯅ ꯊꯥꯗꯣꯛꯇ꯭ꯔꯕꯗꯤ ꯀꯝꯗꯧꯕ? ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯕꯨ ꯆꯤꯡꯗꯨꯅ ꯁꯨꯃꯥꯡꯗ ꯀꯨꯝꯊꯩ. ꯊꯥꯗꯣꯏꯅ ꯃꯈꯣꯜ ꯊꯣꯛꯅ ꯏꯃꯨꯡꯗ ꯂꯩꯈꯤꯕ ꯃꯃꯥꯕꯨ ꯇꯥꯅꯕ ꯃꯑꯣꯡꯗ ꯂꯥꯎꯏ. ꯏꯃꯥ! ꯍꯣ ꯏꯃꯥ! ꯊꯝꯕꯥꯜꯅ ꯑꯩꯕꯨ ꯐꯥꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯦ. ꯏꯃꯥ! ꯃꯄꯥꯟꯗ ꯊꯨꯅ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯑꯣ. ꯏꯕꯦꯝꯃꯨ ꯃꯅꯤꯡꯗ ꯊꯣꯛꯂꯨꯕꯗꯒꯤ ꯆꯪꯂꯛꯄꯅꯤ. ꯃꯆꯥꯅꯨꯄꯤꯅ ꯂꯥꯎꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯈꯜꯂꯤ. ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯖꯥꯠꯅꯣ? ꯏꯆꯥꯅꯨꯄꯤ ꯑꯁꯤꯅ ꯂꯥꯎꯔꯛꯂꯤꯕ ꯑꯁꯤꯅ? ꯏꯕꯦꯝꯃꯨ ꯌꯥꯝꯅ ꯊꯨꯅ ꯃꯄꯥꯜꯗ ꯊꯣꯛꯏ. ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯕꯨ ꯊꯝꯕꯥꯜ ꯍꯥꯏꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯊꯣꯡꯒꯥꯜ ꯇꯝꯅ ꯄꯨꯈ꯭ꯔꯤꯕꯗꯨ ꯃꯍꯥꯛ ꯎꯔꯤ. ꯏꯕꯦꯝꯃꯨ ꯂꯥꯎꯗꯨꯅ ꯇꯥꯅꯩ. ꯏꯕꯦꯝꯃꯨꯅ ꯀꯣꯏꯔꯥꯎ ꯂꯥꯎꯏ. ꯀꯅꯥ ꯂꯩꯕꯒꯦ? ꯏꯆꯥꯕꯨ ꯐꯥꯗꯨꯅ ꯄꯨꯕꯤꯈ꯭ꯔꯦ. ꯏꯕꯦꯝꯃꯨꯅ ꯊꯨꯅ ꯆꯦꯟꯁꯤꯟꯗꯨꯅ, ꯍꯩ ꯅꯨꯄꯥ ꯃꯥꯟꯕꯤ! ꯅꯪ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯍꯥ? ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯎꯕꯒꯦ? ꯏꯃꯥ! ꯅꯆꯥꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯊꯥꯗꯣꯏꯕꯨ ꯇꯁꯦꯡꯅ ꯄꯥꯝꯂꯨꯔꯦ, ꯅꯨꯡꯁꯤꯔꯨꯔꯦ. ꯃꯥꯕꯨ ꯑꯩꯒꯤ ꯑꯣꯏꯔꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯕꯅꯤ. ꯋꯥꯐꯝꯁꯤꯗ ꯏꯕꯦꯝꯃꯨꯅ ꯈꯪꯁꯥꯎ ꯁꯥꯎꯔꯗꯨꯅ ꯊꯝꯕꯥꯜꯒꯤ ꯃꯈꯖꯥꯏ ꯑꯗꯨꯗ ꯃꯈꯨꯕꯥꯛ ꯑꯗꯨꯅ ꯁꯦꯠ ꯊꯥꯖꯤꯜꯂꯤ. ꯑꯗꯨꯒ ꯅꯪꯅ ꯑꯁꯨꯝꯅ ꯑꯩꯒꯤ ꯏꯆꯥꯗ ꯇꯧꯔꯤꯕꯁꯤ ꯀꯌꯥꯔꯛ ꯁꯨꯔꯦ? ꯉꯁꯤꯗꯤ ꯅꯪ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ. ꯏꯆꯥꯒꯨꯝꯕꯅꯤ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯅꯃꯥ ꯌꯦꯡꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅꯤ. ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯅꯊꯛꯇ ꯀꯔꯤꯁꯨ ꯇꯧꯕꯤꯗꯕ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯁꯤꯕꯨ ꯅꯪꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯤꯅꯦ ꯍꯥ? ꯑꯩꯈꯣꯏ ꯑꯁꯤꯕꯨ ꯀꯔꯤꯁꯨ ꯎꯁꯤꯠꯇ꯭ꯔꯦꯕ? ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇ꯭ꯔꯕꯗꯤ ꯉꯁꯤꯗꯤ ꯅꯪ ꯈꯪꯒꯅꯤꯗꯅ. ꯏꯕꯦꯝꯃꯨꯅ ꯀꯣꯏꯔꯥꯎ ꯂꯥꯎꯏ. ꯑꯁꯨꯝꯅ ꯇꯧꯔꯕ ꯑꯁꯤꯗ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯇꯥꯔꯗꯨꯅ ꯏꯕꯦꯝꯃꯨꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥꯗ ꯂꯣꯏꯅ ꯂꯥꯛꯅꯔꯝꯃꯤ. ꯃꯍꯩ ꯀꯣꯏꯔꯥꯡ ꯂꯪꯅꯩ. ꯑꯁꯨꯝꯅ ꯄꯥꯎ ꯑꯁꯤꯕꯨ ꯃꯤꯑꯣꯏ ꯑꯃꯗꯒꯤ ꯑꯃꯗ ꯃꯔꯤ ꯁꯟꯗꯣꯛꯅꯈꯤ. ꯍꯣ ꯆꯥꯎꯕꯤꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅꯅꯦ ꯊꯥꯗꯣꯏꯒꯤ ꯃꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯆꯤꯡꯗꯨꯅ ꯄꯨꯔꯝꯂꯦꯌꯦ. ꯊꯣꯡꯒꯥꯜꯗ ꯐꯥꯗꯨꯅ ꯊꯝꯂꯦ ꯍꯥꯏ. ꯍꯣ ꯂꯩꯀꯥꯏ ꯃꯤ ꯂꯣꯏꯅ ꯊꯣꯛꯅꯕꯤꯔꯛꯑꯣ. ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯀꯥ ꯑꯃ ꯍꯦꯟꯃꯜꯂꯕꯅꯤ. ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯑꯃ ꯄꯤꯔꯁꯦ. ꯑꯁꯤꯒꯨꯝꯕ ꯄꯥꯎ ꯑꯁꯤ ꯆꯥꯎꯕꯤꯇꯣꯟ ꯃꯅꯥꯀꯣꯡ ꯑꯅꯤꯅ ꯇꯥꯔꯤ. ꯄꯥꯎ ꯑꯁꯤꯕꯨ ꯇꯥꯕꯗ ꯃꯍꯥꯛ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ. ꯑꯁꯨꯛ ꯏꯀꯥꯏꯕ ꯅꯪꯕ, ꯑꯁꯨꯛ ꯏꯀꯥꯏꯕ ꯐꯪꯕ ꯏꯆꯥ ꯑꯃ ꯄꯣꯛꯂꯨꯕꯒꯤ ꯃꯍꯩꯔꯣ ꯃꯁꯤꯕꯨ? ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯨ ꯏꯟꯗꯕ ꯃꯆꯥ ꯅꯪꯗꯤ ꯅꯪꯒꯤ ꯊꯣꯛꯄ ꯅꯅꯤꯡꯇꯝꯅ ꯂꯩꯖꯍꯧꯔꯣ. ꯑꯩꯗꯤ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯏꯔꯩꯕꯥꯛꯇ ꯆꯠꯈ꯭ꯔꯒꯦ. ꯏꯪꯅ ꯆꯤꯡꯅ ꯂꯩꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯂꯨꯔꯒꯦ. ꯆꯥꯎꯕꯤꯇꯣꯟꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛꯈꯨꯝꯒꯤ ꯊꯥꯡ ꯑꯗꯨ ꯃꯈꯨꯠꯅ ꯇꯥꯞ ꯄꯥꯏ. ꯊꯥꯡ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ, ꯅꯃꯥ ꯌꯥꯎꯗꯅ ꯂꯦꯟꯕ ꯄꯨꯟꯁꯤ ꯑꯗꯨꯅ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯌꯨꯀꯣ. ꯅꯃꯥ ꯑꯩꯕꯨ ꯅꯤꯡꯁꯤꯡꯗꯕ ꯑꯣꯏꯌꯨ. ꯅꯃꯥ ꯑꯩꯒꯤꯗꯃꯛ ꯃꯤꯠꯂꯨꯗꯒꯤ ꯅꯪꯅ ꯄꯤꯔꯥꯡ ꯂꯥꯏꯖ ꯏꯔꯤꯛ ꯑꯃꯇꯪ ꯁꯤꯟꯊꯥꯕ ꯊꯣꯛꯂꯕꯗꯤ ꯅꯃꯥ ꯑꯩꯕꯨ ꯍꯥꯠꯄꯒꯤ ꯄꯥꯞ ꯄꯨꯕ ꯑꯣꯏꯌꯨꯀꯣ. ꯆꯥꯎꯕꯤꯇꯣꯟ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯃꯃꯨ ꯊꯥꯖꯤꯟ ꯑꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯊꯤꯟꯖꯤꯜꯂꯤ. ꯆꯥꯎꯕꯤꯇꯣꯟ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈ꯭ꯔꯦ. ꯉꯥꯏꯍꯥꯛ ꯈꯞ ꯆꯤꯡꯂꯝꯂꯕ ꯃꯇꯨꯡꯗ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯟꯈ꯭ꯔꯦ. ꯁꯣꯝꯗꯅ ꯃꯍꯩ ꯂꯥꯡꯂꯤ. ꯃꯪꯒꯤꯁꯨ ꯌꯥꯎꯗꯨꯅ ꯂꯩꯔꯦ. ꯏꯕꯦꯝꯃꯨꯅ ꯃꯌꯥꯝ ꯑꯗꯨꯗ ꯍꯥꯏ. ꯏꯆꯥꯕꯨ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯦ ꯃꯁꯤꯡ ꯌꯥꯝꯂꯦ. ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯅꯠꯇꯅ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯀꯩꯗꯧꯅꯨꯡꯗ ꯄꯦꯜꯂꯔꯣꯏ. ꯃꯍꯥꯛꯄꯨ ꯍꯥꯠꯂꯣ. ꯅꯨꯄꯥ ꯑꯃꯅ, ꯏꯕꯦꯝꯃ ꯅꯪꯅ ꯁꯥꯎꯔꯤꯕꯗꯣ ꯁꯥꯎꯐꯝ ꯊꯣꯛꯏ. ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯇꯞꯊꯈꯣ. ꯃꯍꯥꯛꯁꯨ ꯅꯨꯄꯤꯅꯤ. ꯑꯇꯣꯞꯄ ꯀꯔꯤ ꯑꯣꯏꯅ ꯇꯧꯕ ꯌꯥꯕꯅꯣ ꯍꯥꯏꯕꯗꯣ ꯃꯗꯨ ꯑꯣꯏꯅ ꯈꯟꯅꯁꯤ. ꯏꯆꯥ ꯑꯁꯦ ꯂꯩꯁꯥꯕꯤꯅꯤ. ꯃꯍꯥꯛꯅ ꯑꯁꯨꯝ ꯇꯧꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯔꯥꯏꯕꯛ ꯑꯁꯦ ꯀꯔꯤ ꯑꯣꯏꯒꯅꯤ? ꯅꯨꯄꯤ ꯈꯔꯅ ꯊꯝꯕꯥꯜꯕꯨ ꯃꯈꯨꯠꯅ ꯁꯦꯠ ꯊꯥꯗꯨꯅ ꯐꯨꯔꯤ. ꯑꯃꯅ, ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗꯕ ꯅꯨꯄꯤ,
Nangbu karamba nupino, ha? Nahak thak, khulai kai ase, karino matawrine. Mi mayamga mimanadi hairabadi, nayumda tumina laiba yadabra. Migi masa asibu, manghanabu hotnariba karigino. Phoisauna rabi nupi amana amu asumna hairi. Phuzai karisu kanaroi. Masam khara hauribase, maru sitna koktoksi. Ikaiba pidrabadi yararoi masi. Maduna fagani, maru kokse, masigi nupise, maru koklaga fagadabani. Asumna hainaraktuna, mayam sangduna thambalbu maru sitnana koklami, nupi amana. Tas, kamdawi, kokledana huzikti. Pharini nesi oirabadi. Yengwane masak ase, tawngambi yamna mandra. Mayam changduna, maru koklabi thambalda yengduna nukshinbirami. Nupi amana mixel ama thambaldapi aduga. Hai, yengu, mixel aduda, nasak adu yengu. Nupa dong tawba yamna pambadai. Narudo koklabanina, nupa malabri yengu. Thambal, ngasigi thawdo asina, magi thamoibu tasena sokhanbagum thoklari. Mayam changduna mahakpu phuba maru kokpa thawong kaya asida mahak tasengna ikaiba phawri. Mayam mamang aduda mahak makhatana leithaba ngamlaktre phuk hawatuna mayum tamna thuna yangna cheli. Thambal na mamabu kapna kawi. Ima, nasa ngasidi ikaiba nangle. Aigi pusigi masakpu isana khangjarudre. Ngasidi ay miyamgi tinsinafam. Miyamgi nongnafam haibadu oirare. Thambal de imungda changduna magi mamabu kauduna thisai maduda chakhum maduda mamana thangna thinduna siduna taduna leiribado mahak uri. Thambal kapthori. Makhuru anina leimaida taduna mamagi haksang adubu konduna. Ima, kari matauno, imana tawram libasibo. Haiba indabina cha ibu thadoktuna chalabrani ima. Ima, nang chakhiba yaroye. Nazai buwararawo ima. Ima, nazai lankre. Nazai ne imagi maphamda lankhiba kaya asibo amukta ngakpiram ko. Ngasidi, nazai wakhal tare. Mikupsida, imana nazabu thadoktuna chaliba karigino. Ima, nazai nakta halakuo ima. Nazai nakta halakuo. Thambal, sikraba mamabu kauduna ona thoina kapjarami. Thamoida nusiba phaurakpa matamda ningamdabana magi thamoibu otlare. Ngaiha kaplamlaba matungda Thambal phuk hawgale aduga mapalda thuna thoi. Thambal thongal tamna thoi adudagi makha pangna leiriba lambi aduda mahak mathanda chatlami. Asum chatpana ching ama leiribado madu yaure. Ching adugi nakalda pat amale, pat asi Thambal yamna satpa pat amani. Pat mapalda hawba uzaw amagi managtamna mahak changsili. Pat adubu uba matamda thaina mahaki mamana mahakbu manamda poduna pat sida puduna Thambal thamset hekhiba kaya adu ningsinglaklammi. Madubu ningsingluraga mahak mamitagi mapita aduna amukamlakli. Ima, nasa ay ithanta thamlamduna chaliba karigino. Ay ima yawduna hingba ngamloye. Ima na haiba inde haiduna nachaibu warawrabra ni ima. Ukha aduda mahak phamthai mahaki maithong aduna pirangna pungjo choli. Matamda mamsingkre. Thabalgi mangal aduna mahaki maru koklaba makok aduda yaibada punglangli. Thambal ikhang khanghaudana mahaki wakhalda karigumba ama khalei. Ukha aduda khongrai chandana mahak phamle aduga mamit anido chena ushulami. Thambal na mapukningda khali. Ima, nasabu warauganuko. Ima na aikhiba wahi kaya do. Ngasidi, mathang ningsinglakle. Karigumba, imana sirabadi, madugi paap, nacha ay napuba oyu haibado, mikupsida pangle. Nasa alam henbi aigi, lem hauriba punsi mate karasidi, ima, mapam asida layduna, ima nang buningzado na laykrage ko. Ima but hamoy sing naningzaba asina, imagi mapamda, nasa ay nalaan kiba kaya adubo. Karata oirabasu ngapire haina khanjaraki. Mikup asidagi hauna Thambal hanagi punsigi wakhal pumnamak thadoktuna mafam aduda mami chejet oishinduna layoikraba mamabu ningduna laikhirami.